Naga taba mafamsingda kuki jo furupki miyoising chathok sasin tawbada athingba pibagi thawongbu yaningdaba phongdoktuna Working Committee of Kuki Civil Society Organizations WCK CSO na ngasi ayupung taretagi Asian Highway oiriba National Highway number 2 Imphal Dimapur lambida matam kaktaba economic blockade chathaba hokrai Panba yabadi kuki jo furupki miyoising chathok sasin tawbada athingba thamliba asi Handoknabagidamak WCK CSO na mari lenabasingda hokiba August tarukta pung kuntra taruki ultimatum thakibani adubu response amata laktabadagi ngasi ayo pung taretagi economic blockade chathaba hokibani Economic blockade asibu sawaladuna Kangpopi District Headquarters da Kuki Jogi Yamlaba Nupi Singna Lambi Thingbaki Kongjang Chathaduna Highway da Lakpa Gari Sing check topaki thabak chathaki Loinana Mal Puduna Lakpa Gari Kayasu Mafam Adudagi Makata na Chathan Khidabana Maram Oiraga Hauze Kangpopi District Headquarters sa Chanathang LPG amadi Hidak Langthak Yauna Nomagi Changdaba Yadraba Potlam Puduna Lakpa Gari Kaya Panduna Lairi